ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯤꯗꯕꯅꯤ ꯑꯩꯗꯤ ꯅꯇꯨꯡ ꯏꯟꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏ ꯀꯩ ꯇꯧꯒꯗ꯭ꯔꯣ ꯅꯪ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯒꯦ ꯀꯔꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯇꯪꯒ ꯍꯥꯏꯌꯨꯅꯦ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯛꯄ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯐꯪꯉꯝꯗꯅ ꯆꯨꯝꯈꯤꯕ ꯃꯤಹುꯜꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯅ 이나까 lep락pa ꯑꯩꯉꯣꯟꯗ ꯌꯦꯡꯂꯛ ꯈꯜꯂꯤ ꯑꯩꯅ ꯈꯜꯂꯤ ꯂꯦꯞꯂꯤ ꯅꯪꯒꯤ ꯈꯜꯂꯣ ꯅꯪꯁꯨ ꯈꯜꯂꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯩꯌꯥꯃ ꯑꯩꯅ ꯊꯨꯏꯅ ꯂꯩꯆꯦꯜꯒꯨꯝ ꯄꯨꯛꯆꯦꯜꯂꯛꯇꯦ ꯑꯋꯥꯕ ꯑꯩꯒꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯊꯤꯕꯗ ꯑꯉꯥꯎꯕꯒꯨꯝꯅ ꯑꯩꯅ ꯃꯥꯡꯂꯦ ꯑꯩꯅ ꯈꯪꯂꯦ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯦ ꯎꯔꯦ ꯂꯣꯏꯅ ꯎꯔꯦ ꯊꯃꯣꯏ ꯅꯨꯡꯗ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯅꯤꯡꯕ ꯐꯣꯡꯅꯤꯡꯕ ꯂꯩꯔꯁꯨ ꯂꯩꯆꯦꯜꯒꯨꯝ ꯄꯨꯛꯆꯦꯜꯂꯛꯇꯦ ꯑꯋꯥꯕ ꯑꯩꯒꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯊꯤꯕꯗ ꯑꯉꯥꯎꯕꯒꯨꯝꯅ ꯑꯩꯅ ꯃꯥꯡꯍꯟ ꯅꯨꯡꯁꯤꯕꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯂꯩꯇ꯭ꯔꯦ ꯂꯧꯔꯝꯕ ꯅꯪꯒꯤ ꯋꯥꯈꯜ ꯅꯅꯥꯛꯇ ꯁꯨꯝ ꯐꯝꯂꯒ ꯅꯪꯒꯤ ꯋꯥꯉꯥꯡ ꯇꯥꯔꯒ ꯄꯦꯟꯖꯔꯤ ꯈꯟꯕꯒꯤ ꯃꯔꯝꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯥꯕꯨ ꯑꯣꯏꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯔꯨꯕ ꯑꯣꯏꯗꯕ ꯃꯪꯂꯥꯟ ꯅꯁꯛꯁꯨ ꯁꯛꯀꯤꯅ ꯐꯖꯩ ꯅꯒꯨꯟꯁꯨ ꯁꯛꯀꯤꯅ ꯂꯩꯀꯣ ꯁ꯭ꯋꯥꯏ ꯃꯆꯥꯕꯨ ꯃꯥꯟꯗꯦꯀꯣ ꯀꯣꯔꯤꯌꯥꯒꯤ ꯄꯥꯈꯪꯕꯨ ꯃꯥꯜꯂꯦꯀꯣ ꯅꯅꯅꯅꯅꯅꯅꯅꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯂꯦꯞꯂꯒꯦ ꯍꯥꯏꯔꯛꯂꯕꯁꯨ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯗꯨꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯅꯕꯗ ꯆꯨꯝꯂꯦ ꯉꯥꯡꯅꯕꯗ ꯁꯦꯡꯂꯦ ꯄꯨꯝꯅꯃꯛ ꯇꯥꯌꯣꯅꯦ ꯅꯨꯡꯁꯤꯅꯕꯗ ꯉꯝꯗꯕꯁꯨ ꯂꯩꯔꯣꯏ ꯀꯅꯥꯕꯨꯁꯨ ꯎꯔꯣꯏ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕꯗ ꯀꯨꯏꯔꯦꯍꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯕ ꯌꯧꯔꯛꯂꯅꯤ 이번이 반통 ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯗꯨꯅꯤ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡ 놓칠래누 쿵질래누 낭기 타모이도 있단기니 리칠래누 Sagoy luhoy tiyak na bagi luhong bagi matang 미기 와리다 가난하바다 미왕항나바 마따망한바 까나가까나 다독비가는 애부분 지수빠 다독으로 너무 못 복심이 까이노 파기네 하라가